Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari. Ngasisu amok mayamgi mafamda puduna lakjari. Mapoksida manga suba tangkak. Mayam punna taminarasi. First day of college. College yawbaga laijingdo mamanabi ani duda. Adumna ida. Ayeng khaidi khongna dum chatlase. Nungtigi aikhoi ahumgi lupa tara do pamui. Lupa kontrani ba akhoi humgi pulapna. Ko. Selina. Kaisayam labde. Akhoi humgi lupa tara thang phawba lawba yarini. Moi mayangi khadrak sidiba. Rezina amo. Nung suba numit kumba adagi yam kahena saba numit kumba da oina khak odo do in chatlaga loiri ka dawrage. Asi haiduna Selida amuk onsili. Oi, som da kara changchalo. Seli so laijingi managta changsile e. Laijingna hana dai kharaga pikpaga aise sida leibadai amuk hena piktru pikre. Selina amuk laina tamakpani dabai. Height ki wafam se nungai taba poknaragum se. Rezina apikpa ninga leiminabasidi aidom nemsilla aba kainom tawreda. Laijingna amo kharaga yam ningzinnaba nongmagi khara sum suzintarina. Selina aisu sudat pa yawige. Rezidu akoibaduda ko yengduna hairei. Maitai man babo amta bu udida tawrise. Selidu non tharaga nuparo nangna yengise. Rezina koiningbagi yengbadi natte bako. Aduda sum masakto post taba yawbra yengi tawbaneba. Laijing berenda da levliba anido chingaga purai. Nabanidi class pundoine nafai. Aidi itomtane tongan tadoise. Ko ayana thelo duna. Rezina nangso science adum lawramadi pharoidra do. Laijingna aiga motsung chanchanaroidaba adugini. Selina lembia nang nahana loiraso aikhoi ngairamuko aikhoi hana loiradi nang ngairamgeba. Ahoi. Rezina changhoro Ozana takpagado phajana tawko mino usitaba hawra aso aingonda hairo. Seli su Reji ki mating pangsila e. Aingonda so hairo ko martial arts sam sanari e ai. Mino usitana galaknara aso ne aingonda haira kadaba hekta fudik tawni. Laijing du no fet tawna. Yes, nasak aniduga. Selina tu first bench sida fam hawra. Chatle picture. Laijingna class tawdradi aingonda phone tawrau ko. Hoi tawrake. Laijingna chalo ahanba numit ka oibana college to mi aduk hakna lakpadi oidre. Laijingna leiriba classroom duso sadra ama anidagi hena lakte. Ngai hak leiraga mamanabi anido amuk changa e. Selina oi Laijingna Yam Thoida Mangaga leiramiduna kanai wakhal khalina. Laijingna kanamgi nate wari sananaba leitabaine. Rezina asi makhadagi notice board se asidai timetable yengutoy nangi so pulap yengurasela. Laijingna hoi ngaiko phone ama lakpa male. Rezina kanagi phone no. Laijingna amo tamchone. Asi haiduna call do receive tawe. Aduga phone do da. Hello, tamcho. Jingkaina. Aw, college ka ba hawrabo? Laijingna kai hawjiksu college ta laye. Timetable yengba kumthara iye. Jingkaina aina bro mafamde. Adum nungai. Campus so yam jawrami manungdadi. Jingkaina amo phare oren college sanbaga imada so phone tawko. Laijingna hoi tawge
Thammo hairo tamjau. Hoi, thammo. Phone thamnakibaga mamanabiduga wari sana chatlaga timetable singdo photo kapsilli. Ahanba numit ka oibaga mi pakna laktabaga class ti ningthina tawraktre. Pizida amuk halaktuna mayom da phone tawduna ngasigi oiba masada phawba nungaitaba singdo yumgi miyoi singda harau pawdamse. Rezina Celia. Ngasagi photo singdo amda tharo WhatsApp ta. Selina. Wait. Laizing na amo. Is noidi photo kayam namba. Rezina. First day of college ni kaino. Aigidi natraba haise. Selina. Nangi na hayeng second day tok tharaga loidi kay dorage. Laizing na amo. Magundi ngasi kita loirase. Rezina. Se. Karama bhaze amda khalo. Selina. Si su bhaze. Si show dumi aine. Sina mo kitang blood chale. Se. Ama se na taw. Sina nahi rani. Rezina. Okay. Selina amo. Picture. Sida laudana. Laizing na. Kaino. Nangiso candid amadi laye. Laizing na. Kaino candid po. Sanggo mithai ro. Sili du nok laga. O photo ne. Ay nurala namba. Nang nangasay mayang nupa ang ba mada namit ka kop tagay yeng bay matang do. Yamba zabani bo. Laizing na. Ay nakaram matamda kanada kay yeng ba. Selina amo ngasay notice board mamangda midkup ta kay na kridudi. Laizing na tukatay henoi sidi. Selina Rezia sibu mabani acting kap na dihay gaya ba se amte mo ba. Rezina angang irang taw kanu ko. Laizing na kor kanu ko ngada. Selina Pairiba Laizing na Chaini dro Noi fagida Kaktatlo photo domta Rezina amo Kaidawe kaktiba Nanging jaga yengun Selina Asogyang fazay shibo Sidi noi bayaga se Ay lori damtiba Uwagado Nuk na haibada Haiba loibaga nang de selido Laizing na Noi ni ginagdaga amtaga layroy Ay fiyo na loy sinjarurage Selido Pakat na Ay ngay ko na Ay sulake Rezina amo Chalo Ay singju surangge Som da so Dev na Ay Tiger Dras na Kaino Noi elido namanabi single ka amta laytre tinadre hairaba. Rasna imanabi amaga koina hanbaga yaba na tenang khangaba game da ngawri ngai da tokna bana drohana so. Dev na amok saita aine handak di nupi hek koina baga game ba loi kakke. Rasna oiroi ko. Dev na amok ngamadi kaidawe. Rasna Bhayar su koi drisini kaino Nungai na lay risini ma May mataway na tamo na Kanaroy Dev na amo Madi handak bhayar tarubaday ni kaino Sayon Lairik ama pado na layrambani Ani dugi wado da Lairik ka do makhol haw na khomjilamaga Room do dagi prap thoki Rasna Najindo Dev na amo break na thokri nemi Rasna manabo ekoi da sawba ngongodro Dev na amo majingama leiri do de Rasna nupi sembiyo na ne matung manao hairakan ningonda khoidawga sawgali asi hairam duna Ras to room do dei thoki Dev na ngai khone he sak
Asumna chayol amagi matung Selina Oi ani yengo sidamta Laizingna As ayahan birakanu ko yawningde Selina amok Adum chamna post amata wo kai dawrage Laizing high-fit camera da yenga kanoi Regina Mayang kagba manhalaga nama uko Selina Ready 1 2 3 Ses Koi picture de photogenic yam oida Regina Machi aisu nop tabanida Laizing na Hore na inairamuko Selina ngairamge yarabo Regina amok Ibani ngaira lairadi nang yam joktarani nungsa kusasiga Laizing na Aigi ising yauri Selina amok Nungtigi sumaina sum ngairadi yararo Kok halo Rezi ibani gate fau tindok pirage Yam lapasu oidrabisibo Laizing na Lambido itum tan batal Ay kaishumware Asi hairaga amuk noksin naraga Changoba jo Thoglo ko duga Ay ngairam doini Regina Pare dodi Sida sum leiramuko Selina Library da oina gyantana ingna jikna leiramu Laizing na Hoi nabani jango Horen class loiraga library da ay oina lobala oko Regina hoi jange ko Selina Library da leiramu ko Laizing do nok aga Yes Asumna Mamanabi aniduna class hek jamkibaga masu library gi lambi room da chatke tawi Mana lepamiba mafamdudai tung onthoklaga library gi lambi room da hek chatkibaga sayona mamanglomdai atopa class ama yawbu changa e Anido thengnabagi chance ti yam laugh na laikre adubo tunglomdagi lembe Laizing Chetlambaday mamaido fat leithora aduga mamento lauthok aga makutuna machinda mensilnaga yam ngak na yengduna lei mamana bidona prep chinsila aduga Selina se nangon habjelo horen ngai ngamdraso nanga dum chatke yanaba Laijingna khangpre khange asigi mo thaoigi ga thoklai male tan na male Ay adum ngairamge hairaga Regina tumdi tummaga leiramnuko Laizing na yare changu chalo Asumna mamanabi aniduna class sangkibaga library da changduna darkar leba lairik sing khara khanduna lei Nungtigi Laizing gi class hana lo jarabaso Janabi mamanabi anido ngaiduna adumak lei Makoy anigi class loibaga nungtigi punna hanminay Nong manumit amada Regina Nong se yam kanna chuida kamay tawni side Laizing na patharakpa ngayang rasiba Selina pakna patharakni thazade boidi Laizing na nghaktanga yengkisiba Regina Khangna baso tehek lak tehe tawrise daw di bako Selina Nong suraso aidi humang adam sawida Laizing na Mayam so nong marakta dum chatnai sidi Aikhoi so chatlasira Regina Aigi khungupse ising cholade pharaktani Selina Lokthoga pairaga satlasidana Laizing na As Ngai ko Nong yam kana amo ko ngai se Ngakta ngai kisiba Somdana Dev na Kumase Satin putholo kai dawrage Beg da yawbane Anta lauthoro kai dawrage nangso Jazz na hairakpani
Devna amok is satin sisu yam nungsiba satin dunine. Rasna adu leibani Nungcthoi yam haunuko. Mamanaba aniduna kumakpada berenda parengda nupi ahumdo leptuna leiba ubada Devna Raski makhoto pairaga jingsillaga wal marumdai nupi ahumdo yengi. Devna oi satinje bektam hapsalo tuna yam thu hapsalo. Rasna napa daurabo. Devna hapta hapchalo hai aduga fire da phone to yam thuna to ko. Rasna napa daurabo haibani me. Devna as tawodi to yam thuna to. Ras phone puthoaga Sayon da phone tawi. Pairoi dawni masi gadha sisu. Dev Ras tay phone do mullaga mana amuk tawi. Sayona Ras kaidawrage. Devna fire nang satin khara puraga college da amta lao jacket amaga. Sayona kaidawrage. Dev Ras ki machin melaga Ras do intham chalena nik aga leire nong sangri jacket amaga satin kharaga puro satin leitre na nang so jacket ama lelaga law ado nang thuna yorna ba mamang na taba maningi geta yoina changau ko. Sayona hello Devna tadro hello lawai gi phone si suba. Rasta phone do pisili. Rasna amok kaidawrage. Devna ma lottery fawdarabani tumin layonda. Rasna karamba. Devna mana yawkiba nupi marupto fawdarabani. Rasna kariyaba nupi marup haiba. Devna amok ahoy tu ade sing ada mayaida leiramdrene. Rasna kai lottery na haibane mana yawrise. Devna amok nupi marup ki lottery ni hairidana aina ngasi nongni sida soidana phawna batawni. Rasna paisa phangdoi oide aikhoi shikana bakara lawwa yaidana. Oi bhamoni rusadaba mingondai kana bataw mingondagi kana ba lawzadoida tawleiba mi nupi maruki lottery phawbada nangna kai kana ba lawdawrige. Rasna adaidi napado tawri nangna ngasai ngangjaido nasana gyan tajabro nang. Devna sida hamchik tale phawri bani. Wari singdo Rasta hairi. Rasu wari khangbadai bab takre. Tunglomdagi Sayondo nong marik kharasu totlaga. Ras kayam kana ngamdrage. Rasna akhak araw torobaduda layhawankre loi phakre da. Devna aina phone da haikibado tari ne. Sayona ingtham jale haibadudi tahawi makhadi loksin mangamdre. Devna nang asi class na naloy kibasidi daw ya dai sini bro. Sayona kaige noigi notes bi bro. Rasna notes na te da sida laune yum yorga wari phasana sase. Devna nungsi drase imana base nonga jot kai chelai se. Rasna love ujek. Devna bro mera ibakta lairaga English ta ngangu ko future upcoming lovebirds. Rasna ujek lava nungsiba makutna majindo melaga no e. Devso kanna Sayon bada phuraga no e. Sayon so anidugi maongduda maram khangdraso nokpa adum yausilli. Aniduna amok Sayon bagi matawduda khanglak ngamdakai lakna duna nokli. Nupa so wakal manaba masen punkradi nupina kaishu henjinba ngamba hunade. Somda so Bangalore dani Shumitna Victor
Victor su Sumit ta yengduna hi Sumit. Sumit na, how are you? It's been a long time since we last met. Victor na, I am doing great. And what about you? Sumit haifet no fet tau na, not too bad. Asi haiduna Sumit tu Victor na pairiba photo du de yengduna hairei. Wow, she is cute. Is she your girlfriend? Victor no fet tau na, it's gonna be something like that. Sumit tu Victor da michi ga khajin laga, then crush. Victor no fet ta magtaw silli. Sumit su Victor gi no fet tau badu khangladuna amuk makha tarai. Yeah, she looks beautiful and I think you two will look good together. Victor nokladuna, thanks bro. How's your study? Sumit na, actually I play games all day. Doesn't care about my studies. Victor haifet no fet tauraga, is you liar. Sumit na, yeah. Asum na nganglari ngay tanjado da Victor gi phone du call laklami. Madu tabada Sumit na, oh, is it your crush? Victor na, no, it's my dad. Okay, pick up. Talk to you later on. Good night. Victor na, night. Asi haiduna Sumit tu thokre. Victor su phone du da, hello, pa. Ritu na, mama ne. Victor na, me. Ahang ne, jaga jar boy jabo. Jari, papa di tumkrabo. Tumdri, papa sule. Paisa nungsa awat pa lay boy jabo. Laite da, jagti jarabo mami. Jari, lairi kaisu hot na balip nuko. Victor na, oi mi. Ritu na, Jiksin na ay sing na layo. Awat pa lay rasu hayra uko. Nang papa pahala koro. Victor na, iharida, potha jarasani. Hayang may nasanaragi. Pare, itcha su potha jaroko. Victor na, oi mami, good night. Ritu na, mami tham lagi ko. Oi mami. Ritu na amuk, itcha su jiksin na layo ko. Thamagi mami. Phone do thamkibaga phone da yauriba family photo do amuk yengjai. Maduna mama mapabu yam nungsijaba khanjabagi mataw utli. Makhutta pairiba photo do da amuk yengjai. Chithi dugi nungsiba paukhumdo amuk tangdi tahaloba. Aigi thamoi gi lairimbi. Nangi wakhal hongamgadra khanbada nangbu inakta chetna thamningba phawribasina karigino. Somdana class loibaga laizingna ai swai da sum ngairamgi ko. Rezina nasa sungamde nungsa da lairamadi henjalani ne. Laizingna ingtham jalle aduna ne. Horen yam sara aso manungda dum changaga lairamgi. Noi practical do yautho uro. Rezina se scarf se kobo. Kok to da nungsa direct phudana ba. Selina, hoi, kupsilo. Rezina amo, ay ko'y sangu kikiko, nasangam da ngamdraso, phone door uko. Hoi. Mama nabi ani do hek jang kibaga nakandagi Dave na. Excuse me. Laijing na. Yes. Dave na. Maitay na draw. Oh, mani. Dave na. Oh. Hakjang yam ngamdana uba. Laizing na kay lirage. Dave na sayon ba khangi ko. Laizing du taplap na sayon ba haidi. Ras na mana nangi furito piro o hairo chona la ine koi gise. Laizing na o furit piramba du oire.
sayonba haise. Devna mani masu si college sida tambaneba aduda laisingna adagadoraba. Devna magi furito piraktri hairakpa aikhoida. Laisingna yare yare magi furito hayengma puraga lake ma mafam sida ngairamo hayo. Ahoy aizage ado sayonbana adongi maramdadi yam haida. Laising du ngakna ha kai hairiba mana rasna haidokrasirane bai. Devna aikhoibu hairasirane. Laisingna kai hairino. Devna masakduga mamainena ipik hekpik adana furit laugraga pithorakni khangde kausinnaraga oigidawre sinidana. Rasna among as yam haida mana yam pamjaba furitni nangna laugidore sinise. Laisingna o sumai haibiro mado si college sida tame haiba ngasi tang khangje aduga mana sauri sangena aingoda mi apikwa kaina hairaga ositrido picture ositaba yaroido amta haibiyo. Rasna hoy yani tamsage aduda somgi mingdo amuktang haibiramu haidi horen mangonda sumai haire edo tamnaba. Devna amok hoine furit laukiba nupiduna haiba budiyaba aduda som laisingdu anidugi waduda phat haidilai. Laising lembi na magi furito hayin puraga lakani ma mafam sida ngairamona hayo. Nupiduna fever tawbagi makon gado siri ga tawraga yam sauna ngangamaga chatki. Somdana ras ka dev kadi high five tawnaraga harau halaaga sayon badalaknai. Devna fire ayende college puna halminakrase. Sayona practical later. Devna lay sayona amo as ay noy ngaira lay batale. Devna adoina teme laising lembina nango unanaba simbiyo na ngasay tanaraga dras ibani da haijila ine. Sayon pisum anidu suk aga kanana haiba. Rasna nangi furi low kibiduna as mare nangona tingauza leirame he. Devna amok mana furi thinbai na mada nangona kainom sa haininge sini mana ngasai hayaurise. Rasna amok ada aikhoina yani aikhoida haibiro o masada tamsage haiba adudaidi mana hekta yarani ai isana haizarage simakne mana hairese. Devna amok sida nangna unabaga chatpidradi yam ti phazararoi he. Sayon batumin haugatlaga thoki mamanaba aniduna college halakbagi dress phawba hongdokpa nate adum ngang-dana sayonbagi matung koyin inaduna lay. Somdaso Regina kaidawrage thong sulalamde nangna kasida layramise hallage so hairamdana chatkieba nasado yam nungaidrabo nangbo. Selina amok Dendia kaino nangna thiridubo. Laisingdu hatu na inam ngahangi nupaduna pirakpa furito nang purakidai adom do puthoro ai iyam kari hayeng college ta mi khatnabasu yai. Selina kai furit no. Regina amok nangde furito kai dawna doiba. Laisingna oh adugi nupa thungauduna aise magi furit laukhraga pirakni khangdena miga usita kai tameye mamanaba singda. Regina aha kanai mamanaba. Laisingna maga tinaba singdo oiram taredana metro da ubada. Regina masamtenba nupaduna hairamiro nangonda. Laisingdu sauna nangi khatpado konamta yam thona ne furitom do puthoro. Regina aisu yauge nang furit thinba chatpado ko
ꯂꯥꯏꯖꯤꯡꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯥꯅ ꯐꯨꯔꯤꯠꯇꯣ ꯋꯥꯏꯒꯩ ꯋꯥꯏꯍꯜꯂꯒ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯕ ꯁꯦꯂꯤꯅ ꯑꯩꯗꯤ ꯑꯃꯠꯇ ꯍꯦꯛ ꯈꯪꯖꯗ꯭ꯔꯦꯀꯣ ꯅꯣꯏ ꯋꯥꯔꯤꯁꯦ ꯔꯦꯖꯤꯅ ꯑꯃꯨꯛ ꯃꯥꯏ ꯐꯨꯔꯤꯠꯇꯣ ꯑꯁꯥꯏꯐꯥꯎ ꯆꯠꯂꯒ ꯑꯥꯏꯔꯟ ꯇꯧꯊꯣꯛꯄꯤꯔꯨꯔꯁꯤ ꯑꯗꯨꯒ ꯍꯌꯦꯡꯗꯣ ꯅꯥꯟꯅ ꯄꯤꯔꯨꯔꯁꯤ ꯂꯥꯏꯖꯤꯡ ꯁꯥꯎꯅ ꯀꯔꯤꯒꯤ ꯏꯁꯇ꯭ꯔꯤ ꯇꯛꯄ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯈꯥꯏꯔꯒ ꯄꯤꯒꯗꯕꯅꯤ ꯀꯗꯥꯏꯅꯣ ꯐꯨꯔꯤꯠꯇꯣ ꯄꯨꯊꯣꯔꯛꯑꯣ ꯀꯌꯥ ꯃꯣꯠꯀꯦ ꯌꯦꯡꯒꯦ ꯃꯣꯠꯂꯗꯤ ꯁꯨꯗꯣꯛꯄꯤꯔꯨꯒꯦ ꯁꯦꯂꯤꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯄꯤꯗꯣꯏ ꯑꯣꯏꯔꯗꯤ ꯁꯨꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯂꯥꯏꯖꯤꯡꯗꯨ ꯑꯗꯨꯃꯛ ꯁꯨꯛꯇꯣꯛꯂꯒ ꯇꯨꯃꯤꯟ ꯂꯩꯅꯧꯀꯣ ꯐꯨꯔꯤꯠꯇꯣ ꯑꯝꯇ ꯌꯥꯝ ꯊꯨ ꯄꯨꯊꯣꯔꯛꯑꯣ ꯁꯦꯂꯤꯅ ꯑꯣꯀꯦ